Danielgi lairiki prophesying nainabagi series asida mayambu tolabanana ehangna taramna oksari ngasi aikoina nainagadroba topic asidi Daniel 8:14 amasung Daniel chapter 9 24 to 27 habidi 70 week prophecy asigi maramda nainagani haiba prophecy asi Bible the people quite sangba time prophecy is now sing Masiga maramda ikoina Bible lagi fazana thizalaga masi karamba matamda hogani kamaina tawgani haiba adugi maramda ikoina nainhaminasi ahanbada ikoina ishordagi borni si sragamalem prthi bubu paliba ingam ngamba yamna minungsi chawba dharma semba ipa ishor na kuhainga litana thagatsari ikoina mathang manaw naina nainajari pa danengi prophecy asi nainabagi thorom asida ipa nahak na ikoi buloina view masi maroina kwaidigi sangba prophecy na hana bebi khrap time prophecy asi naina gatauri masi dana ki thawai sing buloina view paishor aingon dana ki thawai sing muna sing biduna aina khang aina ngang busa kudem muna ki anang bagi wahan view bana ki asumba asi phajana ang thok chaba ngaman view share tawba ngaman view tare bechina khujing dasu mokoi ki thamogi katsinda lairiba amam basing lokthokna mangana do bibiduna hen asumba se khangduna Chasabangam Bahab to Ohen view, how would they loy Pavanahana Loina view, Tolava, Nata Ahena, Aki Amatanga upon the son of Prabhu Jesu Christ giving the Kurum Jari. Amen. We aham bada danen Aiki 27 je Hana Paminase. And I danen fainted. Danen a Soktarami. And was 6 certain days numit kharani akang naba numit kharani narami. Afterward I rose up adugi matungda I hogatki and did the king's business in thawgi thabak sing subaw surami. And I was astonished at the vision. Had the vision aduda I angakpa phorami, but none understood it. Kanam tanamasi khangde masida paliba danena paliba Kanam tana khangdaba vision adu karino hadanen 8 pankraba vision adudi karino haiba matamda 8:14 asini unto 2300 days then sang the sanctuary be cleansed sabse numit lising ani ka sohum loibada ekona sanctuary se sangtholagani haiba che karam kanda masigi time prophecy cha hogani karam kanda loigani haibsi maramda ishorna danenda khangalamde Maduki Tamaktani Aduga Ram he called little hall asina singwagi maramda daily transgression of desolation sanctuary host asigi maramda diloine explain tawgration ausing masini aduna ikoina 8:14 je khangba haibse 8:13 da in mamang da su haijagre yamna hanjalaroge mamang da hangkiba question haibdi vision ase haidi daily amsun transgression of desolation aduga sanctuary amsung mai host ase Masibu kayam kuina kongnen aduna laikani habisne magi duration amasung masi loiba matamda kari thokani habtugi pakhumne haiba asigi answer na 8:14 niko aduna haiba punama ase masida laire masi akoina khangmina badarka lai khoina amu yangse madudi Daniel 8:14 asiga Daniel chapter 9 24 to 27 asiga masi kamaina link tawge habse aduga akoina khanggadabuna Daniel 8:14 ase karamba prophecy dagi karamba matam dagi hoguni haibse masi khangba darka layaba aduna koina hojik masi khangningai gi tamak koina Daniel 9:24 to 27 haibde 70 week prophecy haibse masi ga sab sanai masi aina hoju makhatana parakani mataw karamna haiba initial link oibra haibdo ikoina yangse Daniel 8:13-14 da yawriba palliba vision ase Nokoi pabiro ay parore matam yamang khragan is nausang warok bigan masida paliba vision ase Hebrew gi number 2377 ne masi Hebrew gi wahida Chazon haina khanai aduga nakoina 9:21 da ikhoina paba matam du khangani Gabriel na Daniel da magi mang adugi ikhoina hantong na live se masiju ikhoina masiju Chazon ne masilare aduga mo ikhoina 9 gi Masina Chazon haina khanai Chazon haibse whole vision adu bukhanai pula vision mapum ama bukhanai aduga 9:23-24 da paliba vision masina ikoi pamina se 9:23-24 da paliba vision asigi maram da ju
Pazarake. At the beginning of thy supplication, the commandment came forth. Nangi Danen the Habini, Nangi Pratana had Dani, one day in Equina, 19 Bojamagi intercessory prayer letter. Mana Jerusalem with the mug, Mokoina Tokiba Pops and Haidopa Mokoi Hajabagi Pratana Aduni, Adunanangi Pratana, Hobum Batam the Hamni. I Yatandola Kare, I am come to sue thee. I know to Utpalapani for our greatly beloved, Shonananguyam Musi, therefore understand the matter, Haidiba, matter as a Haidiba Hiram Masinang Bab Taro, consider the vision Adugi Maram the Nang Kalu Havini, Masida Paliba vision at this Chazon Havinico, Adana Sidala, 24 is the A Pazara, 24-25 Horam Pazarakan, Aduna Masida Paliba vision have Sikarino, Masina, Hebrew number 475 my Athana Mareh Havini. Mareh have said Chazon had a vision as he gets Haruk Amaneva, Madukitama. Aduga Mareh have said Kuna 8 16, 17, 26, 27, had a verse as the Pab, the Sumasida Pale. Aduna Mareh have said Chazon gets Haruk Amani, Maram Aduna, Danen 8 have sigad, 8 14 have sigad, Danen 9 have siga, Masi Amakatani have said Equina. Matam Kuding the Equina Kaurugum si, Masina Foundation, Karam the link we have though. When Matanga Musangela same, Daniel 8:14 J had 2300 days ki prophecy say, Karamba Matamda, how we Hibase Equina Amuk Yaminersi, Daniel chapter 9-24 Amuk Paminersi. 70 weeks are determined upon thy people. And Gosna 70 weeks happening at it, Sayol Humdra say, Nangi missing the mark determined the Equino. Masida have said Hebrew Wahi Masigi Mai meaning determine after say cut off Hibani, Kaktat Kani 70 wiki prophecies Kaktat Kani upon thy holy city, Nangis Jerusalem Gidama, Asang Basar, Jerusalem, to finish transgression, Tamsing the Horen Fazana explained of Jereke transgression and to make an end of sin, to make reconciliation for iniquity, to bring in everlasting righteousness, to seal up the vision and the prophecy. And to anoint the most holy Masini. Or an epatana Atran Jaraki question of Sing Masini. Other said the 70 weeks, Kaktakani, Kadai Kaktakani 70 weeks, Equanatibata, Tarabadi, time prophecy have say, time prophecy digi Kakakadavani, Masi Kakatabuze, Kadai Digino, 2300 days, Gi prophecy do, Matudagi Equina Kakadavani. Aduna 70 week prophecy, Danen 8-14 Gi prophecy, Masigi Ahobuze. Sub money, Snowsan, Masima Kaurugum say, Adwitadi, Hideba prophecy say, Hideba Magi, 2300 days, not like 70 week prophecy, the Karamba Matamda, Kalaidigi Hogani have said, when a Bible like Tidoja, verse 25. No, therefore, Maram Maduna Kangu, understand, Amasung Baptao, that Madudi, from going forth of the commandment to restore and to build Jerusalem. Hibadi Kangu Madudi. Jerusalem Asia Hanagi Pipam da Amuk Halangnaba, Amasung Jerusalem, the Amuk Shamgatangagi, Yatang Pibado, Adu the Gi heaven. Going forth, from going forth, meaning from issuing of the commandment, Hamni. Hadi Jerusalem, Amuhana, Sanaba, Magi Sabin, Aquina Nebuchadnezzar, the Tugai Kabalation Man, Krabalation do, Amuk Shania, Jerusalem, checkpointing those Hanagi, restored to Nagi. Maram Dando, Hanzanagi, Yatang Pirakodo, Adudegi, unto the Messiah, the Prince, a quick can be Mapu, had the Messiah, the Prabhu Jesu Christa, say, Asibokta, shall be 7 weeks after Taret, and 3 and 2 weeks. At the 3 at 60, 62 weeks, 7 weeks a day, 69 weeks. I had 69 weeks, the Messiah, the Nakoina Ugani, Lagani, having. The streets shall be built again. Magi Jerusalem gi Mang Takraba Magi Lambising Ado Amuhana Samagani, the wall even in troublous time. Magi Sekpal Kariban Jerusalem Laisangi, Masahargi, Akoy with the Kazaliba Sekpal Sing Ado, Adubu Kudung Tiba Matamda, Samgani have Masilere. Masidegi when a council Adudi, high was 70 week prophecy, a second of Matamdi, how we have seen it. Masida Bible action. From the going forth of the commandment to restore and to rebuild Jerusalem. Jerusalem gi restoration amuhana the Jerusalem city jamon semganingagi yathang tawtharakpa do tawtharakpa sahi tawtharaba tarik adudagi
Sahi Adudagi, Matsigi, 70 week prophecy, Lepkani heaven. Adu de Queen of history is up at Tare. Masikaram the Magia Tangase, Pigi, where have say Queen say, and the dead Kara Hajaraka, Masidi Yinje, Masi historically proof over Nathan in a point of TV. Matudi, Masiko, Equine Ezra 1G 1 to 4, Masidagi, Equine Kange, Matudi Masigi Yatangase, Anba Yatang Jerusalem Gi, Masida Pidiko, Jerusalem Gi, Laisang Sania Yatang, Anboina, Cyrusna, Pigi, Masig Madam the Equina, Yangshe Masi 536 BC Dani, the decree of Cyrus to rebuild the house of God. Shogi to Gaikrabim do Sania Yatang Pi, Masi is rather Equina, Amuk Pamin says in Option. Masi I want to do Kakpazake, Nakoina, Hena Kangi Dama, Masina 5 ki 13, 6 ki 3 je, Nakoina, Papa Taragadi, Masigi direct Adupange, Cyrus ki Ahan Basaida, Pamina say. Now in the first year of Cyrus king of Persia, Persia giving to Cyrus ki Ahan Basai, Haribs, Ahan Basai 536 BC Nigo, Masiko Virano, that the word of the Lord by the mouth of Jeremiah might be fulfilled. Id Jeremiah gi masindagi hairakpa mapana hairakpa ishogi waising ado fulfill oingai gi dam haibadi Jerusalem se Nebuchadnezzar gi Babylon gi makada chai humdra makoida lamphau ina pugani haibni madudo madugi matungda amu ishor mi sing halakani haibni that he made a proclamation throughout all his kingdom marketing tholeba khuding matko proclamation adi aikoina chena paujel ama lautholami and put it also in writing iraga hadami. The said the Cyrus king of Persia, the Lord of God of heaven given me all the kingdoms of the Pitibi, the label of Akudima, Sagagi Shona Ingona Pinabira, and he had charged me to build him an house at Jerusalem, which is in Judah. Judagi, Jerusalem, the Laiba, Sahar Asida, Jerusalem, the Judagi, Jerusalem, Judah, the Labor, Jerusalem, Asida, Magi, Laisang Masana Bayatang, and the peak I have. Machina have a call, the Namana Yatang, Tokyo. Cyrus ki prophecy jan akoina khangge di Isaiah 44 ki 21 de ki na 45 ki 13 de masida Cyrus na mapok tingi da magi Bible da khana iramabni Cyrus na Jerusalem adana Babil ishor gi missing de Babylon ki makhota gi kan bigani haina masida fazana prophesy ta uramni masina koina pabiro mahangna 530 BC da mahak sikhi masigi decree ni Masigi decrees in a Carino having the election, those Hania Katangi decree in Isdale. Among any Shuba decree of 519 BC, Komana Yatang Pigre, like Sing Saba Hore, Ogumatamda, Shena Sirip Hoi, Mokene Asheragi, Shogi and Nabasing, Aduna Masigi, Kuting Janba Hore, Aduga Mokena, no Ezra chapter 6, the Patana Party, Kangani Laga Mokoda complaint of Masigi Yatangi Topra Top, the Yango. Haina mokoin haire adum matam da dares haista passage na man thijale thijalaga ko thijalaba matung da sumbu do phange phanga kanda mana mu yathang de pirak paneba masi Ezra ikoina chapter 6 da ikoina khaitang jengmin si ko hojiki ikoina Ezra chapter 6 masi lere 6 ki last ai 20 pararu ko 6 ki 12 13 da su laibani aduga 7 ki 17 na koina paba taragadi khangne masi thijalu hamni asmaina mukhina yabagi Cyrus na decree thoi thokte habsina koina thiron 17 haikre adu matamda masida aikoina sida muk koina 61 to 12 na koina phangani ko adu darisna verse 1 that is the king made a decree that the such was made in the house of the roll wherein the treasure were laid up in Babylon gil mokoi sanalupa thambadu the mokoi gi roll sing hadi mokoi gi aiba sing do konsan na thamba aiba sing mokoi gi athang sing ado thire adu matamda masi verse to da masina alkemetha hariba magi konung gi mafam adu da media gi province adu da roll amako aiba gi cherol ama phange rekotu da sumna hai verse 3 da hai reko sini in the first year of Manipur da halaroge Cyrus the same Cyrus the king made a decree concerning the house of God at Jerusalem. Let the house be built there. Hariko Sadano Hana Yatang the Pire, the Matung the Mahana, Masipang of Matung the Sumi have the Takpati, Adunamana verse 2 of the Mana Yatang 11 the call. I have made a decree that whosoever shall alter the word, this word hardware, let timber be pulled down from his house. Mag yumda saribu
beam asi ado singdaro and being set up aduga singdaraga madu mu yungkhalaga semo and let him be hanged there on maduda mahak phasi tawraga halu haibni yumdo thugairaba matungda kaidoba mokoina phasi gi mokoina sagai do semo adu halu haibni let his house be made a dunghill for this masigi da magi yumdo dunghill oilo adu man hare verse 12 God that had caused his name to dwell there mapum aduda ishogi minglainingai lehalliba haidi Jerusalem da lehalliba ishor aduna destroy all kings and people kuding makto mangan sanu that shall put their hand to alter and to destroy this house of God ishogi laisang asibu mangan ningai hona mangan ningai thugai ningai amsung onthong ningai hona riba mi kuding moto hairiba ishor asina mangan tan sanu haibne Jerusalem da God laisang ase I Darius have made a decree let it be done with speed aina decree ase pire aina dakhoi thuna tau hai asuna mana pire ba Darius haista pace haizuna pire ba yathang asidi Cyrus ki decree do amukhana yare haina amuk ri pham tawbani masina 519 BC aduga mathang da amujang 457 BC da the decree of Artaxerxes Longimanus ko Artaxerxes Longimanus na pi yathang ama pi to restore and rebuild Jerusalem se hanai phibam da hamjana ba amusung manghan amukhan da semgan ngai yathang pi masine Ezra 7:7 aduge 11 12 13 da masigi maramda nakhoina phangagani 12 13 da ko masilare sida haije 11 that this is the copy of the letter that the king Artaxerxes gave unto Ezra the priest the scribe even a scribe of the words of the commandment of the Lord and of his status to Israel da shona pikhiba shogi yathang ching ado masini ko haidaba copy ama kanana Artaxerxes ki yathang do az Ezra da pi habni masila haidaba yathang asibuni masina mapung phaba do oire masina 457 BC da thokpani apche na khon masi paro adu mahana panba hokse 464 BC dagi mahana panba hobani aduna ma ki tare suba sahi haidi adu masai gi do nam tare 457 BC ni masida mahana thokre masigi yathang asini masigi yathang 457 BC je masidagi ekhona count tawbo hogani masini ko adu 444 BC da ju masina the commission of Nehemiah from Artaxerxes in his 20 year of reign mana sai kun piba matamda mahana Nehemiah the commission amba piko masidi ekhona decree na the commission ni masina Nehemiah to the paro the decree to restore and to build Jerusalem was issued in masi 457 the by Artaxerxes Longimanus na hokre adui tare ekhona 70 week prophecy na taga 2300 days ki prophecy je karamba matam dagi hawi haba matamda masi kawbe adre sinopsing 457 BC ko masi historical proof ne masi ko loi leirabane khona me do persa gi ningthosing gi mokoi gi rekota adugo world history da ko masi proof tawduna leibani masi degi ekhona thiba horagani ko masi degi ekhona masing thiba horagani khoi chalase adudi 924 do ekhoi amuk par se ai phajana explain tawjarake 924 khoi na sai pa khre masi gi 924 je ekhoi na muk yeng minarase masida asumna hai phajana yengsi ko bat tabio 70 weeks are determined upon thy people adi Israel gidamak ishona mokhoi gidamak matam ase 70 weeks prophecy gi matam ase mokhoi da bibi re habse masini masi malaira masi laira determine adi cut off habni ko 70 weeks e mokhoi ne 2300 days prophecy degi masi kakhat kadabani kanai gidamak iching gidamak hairi se kai gidamak kakhat kadamno haib matanda to finish the transgression ko pap lo shinda bhamni transgression habse finish habna restaurant habni aduga transgression habse masi gi mai meaning na pesa habni mai gi meaning di rebellion natraga aikoina pap aikoina tongnari ba pap asibuni khani aduna masi gi athati kaino kana Israel masasine ishor gi mayukta mesaya ne aina kanbiba ishor gi thabak surba mising adugi mayukta horiba makoina tawriba pap ado masi 70 week asigi manungda masi loisilagani haibasine ba masim lare adi mathangda ikoina mu yengse masingda yengsigo to make an end of sins ko pap se loisingai gi damayam and sin habse mai gi masigi meaning se satha habni hebrew gi wahida satha habni
मागी मीनिंग जे अखोइना मयामना तौनरिबा पाप असिबनी अदुगा अनिसुबदा अखोइना sin offering से असिबुसु अखोइना खंगनै मसी लोइसनिंगाय हाइबनिको अदुना 70 weeks असिना अखोइगिदमा कैदौबा अखोइगिदमक प्रभु जीसु ख्रिस्टगी मपाना अखोइगी पापसिंग असे अखोइगी पुंसिदा लगदबा पापसिंग असे पापकी सोल्यूशन लोइसनिंगाय अमसुंग sin offering से मसीगी थबक से पूरा मपुंग फाना लेपनिंगायगी मतमदो अदुनी हाइबनि aduna nakhona Colossians 2 gi 14 Ephesians 2 gi 15 da paba matamda ceremonial sacrificial law sing ase masidi Prabhu Jesu Christ na cross ta tawba matamda abolished tawgre mangan khare hamni maram di hari bising aduna Prabhu Jesu Christ da point tawbni mathang da mu yengche to make reconciliation for iniquity hamni pap ki damo ekhoina mi bena pap tawba matamda ekhoina ishor gi la thokre hari ba shoga khoi khanari ba do chanahni ai gi thabak to machine 70 kim manung asida thokani ami karamna reconcile to we have Romans 5 ki 10 da nakoi pabiro masida haibje Prabhu Jesu Christ na siba du gi mapana mana siba du gi mapana ikhoje ishoga yengna bo oiramba ikhoje ishorga amuk chana le haibani masina chanan badan natna ikhoi su kan bigini haina haire masigi thabakse tawningai gi damang mathangda asile to bring in everlasting righteousness lomba naida badara machemba to purangna ba haibni aduna Prabhu Jesu Christ gi sibiba asigi mapana ikhoida ishorgi missing da papi ikhoida lomba naida badara machemba to phangna balambi semi aduna masiju 2 Corinthians 5:21 da haije ishorna Prabhu Jesu Christ je ikhoigi da mapap ohenbi kari gi da maktano haibun ikhoine mangonda Prabhu Jesu Christ da ikhoida ishorgi dharma semba to purangna gi da maktani haibse masini adai mathang da last da to seal up the vision and prophecy hamniko adana seal up haibasi gi athade hatam haibni mokogi Hebrew gi wahida masi athade complete natraga bring to end to lohen ba haibduneba haiba vision haije masi lohen gani haibni vision amasung prophecy ade haiba se masi lohen gani haibni masilare adu mathangda to anoint the most holy hamni anoint haibasi gi meaning je akoina masak hai koi Hebrew gi meaning da masigi athadi masilere masigi athadi mi natraga pot amabu sengtokpa thau noi biba haibane aduna masigi context ki matung da most holy habse masina goddess godasin haina khane masi moroina posak to ina refer to buni haina khane ko adugu mai context ki matung na so masigi meaning je aikona Christabu thau noi biba khoina Christa je messiah ni haina थाउनो बिबा अदुगी मतुंग माके मिनिस्ट्री की थबको संचोरी द माके मिनिस्ट्री की थबक तौबदो मदुबु अखोइना खंगनगनी हाबसे मसिनी अदुना अखोइना हुजिक 8:14 की इंटरप्रिटेशन जे अखोइना मु खरा येंबा होरसी मसि मक्ति सिनावसिंग अखोइना मपुंग फाना लोइगिदबो मानदे अदुना अखोइना 8:14 जे अखोइना मागी कैलकुलेशन मसि कमाइना तौबनो हाबसे मसिगी मरमदा अखोइना अमुखरा अखोइना नैना मिनासिको मसी अखोइना लेरे मसी बुकी लेरे अदुना अखोइना हाउसे यंगसे खतंग अखोइना संजन से मतमदि याम लैतबर मरम मोइदन अखोइना मथंगी पाट मसी मपुंग फाना हाउगनी सिना इंटरप्रिटेशन ऑफ अखोइना 8:14 को when does the bible की मतुना दे अमा हाइबसना बाइबल प्रोफेसी द करीबो खंगनै हाइबसे अखोइना यंगबा जाय Ezekiel 4:6 अदुगा नंबर 14 की 34 da asigi matung nadi aikoina nong mase sahi amaga sangtamnai mase Israel masa singna mokoina canon thiba chapada numini phuni sangi aduna mokoina ishona thajadabadun moidana mokoina hairaba numini phu ase aidoba ishona nongmaga sahi kunga managani aduna nokoina numit ni phuni lamangda satkani habni masigi principle se lauraga aikoina sinabane aduna नोंग मसे बाइबल की प्रोफेसी की मतुंग इना सही अमगा मानै हैबसे अखोइना कावगुमसे अदुना 2300 days हैबसे की मीनिंग जे 2300 years हैबने मसी की प्रोफेसी हैबसे मसिनी हैबसे अदुगा 70 weeks हैबसे ना 490 ni 490 days लेरे 490 days है 400 years का मानै हैबसे निसनावसा अखोइना मसी जेंग असि की दिसाइदा लोइसलसे अखोइना मथंग द मागी कैलकुलेशन जे फजन होट पसे अखोइना मखाताना नैनसे अखोइना ईश्वर प्रार्थना तौसे सगद लेबे पाइसो नामथागा सरे अखोइना हुजि मतौ करम दानन 8:14 गा अदु 70 week prophecy एसे करम मतमदेगी होगनी
कमाई तौगनी हाइबदुगी मरमदा अखोइना नैनाखरे नैनाबा खुदिंग असि नांगना बात ताहनबियो अदुगा अखोइना मथंगदा अमुक नैनाबदा हेना खंगबा ngamba हाइबदुसु नांगना ओहनबियो अदुगा ताबिरिबा सिनाव खुदिंगदसु नांगना बोपिनाबियो प्रभु यीशुनि नामदा खुरमजरी आमेन।